US amasung Iran animaki marakta ceasefire hek lauthokhibaga US na chatharakhiba strike asi anirak surakpagi oinadi Iran gi maikei maduga manaba mong amakhakta military gi oiba pakhum pirakre hauji US amasung Iran gi oina leiriba lanfam asida directly Iran ga lan sokna jadaba taragasu US ki side ta lepi US da mateng tawi haibagi damakta Gulf nation kaya ama Iran gi maikei akanba attack sing chathari masidagi hendoktuna hauji asi mayai isam samna leplubagi damakta su USA gi maikei gi su amuk attack chathagini haibagi oiba wafum su yauragli another video of the Ramada amukana taram noksuri hauji US amasung Iran ani gi marakta ceasefire extend tawkraba matungda West Asia gi oina leiriba crisis asida lakliba on basing USA gi maikei gi ceasefire hek extend tawrakibaga southern Iran gi mafam kiyamda target tawduna chatharakiba strike adugi oiba military response amata Iran dagi lakide madugi mohta karigumba makha taba masigumlaba thawong ama thokpa taragadi chapchaba manaba mong amada response pigeni haibigi oiba warning leki madugi matungda arang asi nahaunana am USA gi maikei digi Iran gi Bandar Abbas hairiba Strait of Hormuz ti yamna maru oina control tawriba makhoigi military gi oiba station sing asibu target tawduna strike chathabaki oiba report laiki masigi makha tarakpu oina Iran gi maikei digi su US strike asigi manaba pakhum ama oina misal amasung drone sing sijinnaduna US ki military base ta target tawduna attack chathakre haibagi oiba wafam phongdorakri Iran gi maikei digi ahan moina thadorakiba statement aduda US ki oiba military base amada military action amada makoi gi maikei digi strike chathaki adubu karamba mafamdano haibadi phongdokloi haiduna makhoina statement thorakibani adubu mikub kharaki matungda Kuwait lenga ki maikei digi makoi gi oiba ngamkhaida drone amasung misal kaya ama kapsilakpagi makogi leiribi air defense system sing asina madubi intercept tawduna thugai ki makoida karigumba amang ata thokpa leikide loinama intercept tawki haibigi oiba statement thorakpadagi Iran gi maiki digi chatharakiba asi Kuwait ta leiriba US ki military base asidani haibasi confirm oikibani USA gi maiki digi self defense ki damakta retaliatory strike ama oina chathakibani haibigi oiba wafam maduda hauji Iran gi maiki digi anoba detail amasu thadorakli madudi USA gi maiki digi drone sing makoida launch tawrakpa amasung sea mine sing fumnabagi damakta honarakpadagi attack adu chathakibani haibigi oiba wafam asida Iran na fogdokliba wafam asina haukiba attack adugi oiba matangda US ki oina leiriba jahaz sing asigi maiki digi Iran na haujik yanaba purakti fawbadi changba yaroi haiduna athingba thamliba Strait of Hormuz ki oiba mafam sing asida makoigi oiba jahaz sing jasinabaki damakta honarakpadagi Iran gi maiki digi attack sing chathakibani haibigi oiba wafam asini aduga ngarang Iran gi maiki digi US na chatharakliba attack adugi pakhumni haiduna chatharakliba attack aduda drone khakta nattana ballistic missile fawba yauna sijinnabagi oiba reporting su yaubuna Iran gi maiki digi lakliba response asisu icham chamna message ama khakta nattana achauba mong ama khakta damage piba yaba mong amagi response amadi adumak oiribani haujiksina Iran gi maiki digi Kuwait ta leiba US military base ta attack chatharakhraba matungda Gulf country sing asida leiriba US ki oiba military base sing asi loinamak defense system activate tawraba matungda yamna high alert oiba mong ama khakta laikre Chatharakiba attack adugi matangda Kuwait ki leiriba foreign ministry gi maikei digi thadorakpa statement da Iran gi maikei digi chatharakiba attack adu Kuwait hairiba country asiki sovereignty da singladuna chatharakiba attack ni haiduna yamna kanna yaningdaba wafam sing phongdorakli aduga Kuwait ki oina leiriba defense sing asi auji activate tawduna lakliba drone amasung missile sing asi intercept tawbagi oiba khongthang sing asi chathari haibagi oiba wafam su phongdokti US Sencom gi maikei digi phongdorakhiba wafam gi matungina hauji Iran gi maikei digi Kuwait ta chatharakiba attack adu hauji lautoktuna thamliba ceasefire amasung sanariba peace gi oiba agreement asigi oiba violation gi oiba khongthang ama oina saksilakli haibagi oiba akanba warning ama thamli adu IRGC gi maikei digi makoina chathakriba attack adu US na Iran gi oina leiriba Bandar Abbas hairiba mafam asida chatharakiba attack adugi pakhum oina tit for tat ni haibagi oiba wafam asi phongdoktuna makha tabu matam asidasu karigumba US ki maikei digi military operation sing chatharakpa taragadi maduga chap manaba mong ama khakta Iran gi maikei digi su pakhum pigani haibagi oiba wafam asi phongdoktuna yamna akanba warning sing thamlakre Masi haijaba taragasu hauji Iran gi maikei digi sanariba wari asidi kaihandanaba ceasefire asisu makha tana thamnabagi oiba wafam asida phongdoktuna makoigi oina leiriba representative sing asi negotiation asida lepa leitana chathahalli haibagi oiba wafam asidi phongdokli masiga chap manaba mong ama khakta USA gi maikei digi strike se thaba taragasu peace agreement asidi mai pakna chathanabagi damakta sem saduna haujik leiribani maramaduna haujik nakalni maki maikei digi chathanariba strike asi haujuk sanagadoriba wari amasung sanariba wari asida Strait of Hormuz ki oiba matang asida Iran asu makoigi apamba US nasu makoigi oiba apamba
ꯄꯨꯊꯣꯛꯅꯗꯨꯅ ꯅꯦꯒꯣꯁꯤꯌꯦꯁꯟ ꯆꯠꯊꯔꯤꯕ ꯑꯁꯤꯗ ꯒ꯭ꯔꯥꯎꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯅ ꯍꯦꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯗꯨꯒꯤ ꯑꯣꯏꯕ ꯄ꯭ꯔꯦꯁꯔ ꯑꯗꯨꯅ ꯑꯩꯒꯤ ꯁꯥꯏꯠꯇ ꯈꯔ ꯍꯦꯟꯅ ꯀꯥꯟꯅꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯕ ꯇꯦꯛꯇꯤꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯂꯦ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯦꯇꯦꯛ ꯆꯠꯊꯩ USKꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯦꯇꯦꯛ ꯆꯠꯊꯩ ꯑꯗꯨꯕꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗꯤ ꯀꯥꯏꯍꯟꯕ ꯄꯥꯝꯗꯦ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯒ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯣꯃꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ fibam asini country asigi matangda US President Donald Trump ki maikaidagi phongdokhiba wafam adu hana aikoi punna mieng tabinasi. Everybody, it's international waters. Nobody's going to control it. We're going to watch over it. We'll watch over it, but nobody's going to control it. That's part of the negotiation that we have. They would like to control it. Nobody's going to control it. It's international waters, and Oman will behave just like everybody else, so we'll have to blow them up. They understand that. They'll be fine. How's the US President Donald Trump ki maikaidagi Strait of Hormuz ki oina leiriba crisis asida President ki maikaidagi hangba wahangda karigumba mafam asida chathok chasin tawba matamda apanba pirakpa amasung Oman gi maikaidagi haiba indaba taragadi makhoibu attack chathagani haibagi oiba wafam asini mamangdasu Trump ki maikaidagi press statement piba matamda asoiba kayama ona tainana haiba kayama laikhibanina madu oiramgadra haidunasu expert kayama khanarubani adubu official oina White House ki maikaidagi Trumpna phongdokhiba statement asimak phongdorakpana hauzik USA gi maikaidagi Oman haidiba country asida achaubu warning ama thamle haibasidi mayek sengle matang asidani hauzik USA gi maikaidagi lawrakliba khongthang asi karamba basis ta lawribano haibagi oiba achaubu wahang ama hanglaklibasi Oman haidiba country asi Gulf ki oina leiriba country sing asiga manaba moong ama khakta mahaksu US ki yamna chetpa mari leiba US ki ally oriba country ama khangni aduga Oman haidiba country asigi Peninsula asi Strait of Hormuz asida Iran amasung Oman animaki maikaidagi nakan onsinaduna chapchana control tawduna leiriba country amasu oiribani ni ngasi fawbugi ne Iran amasung USA gi oiba landform asida Oman hairiba country asigi maikaidagi nongmata Iran gi side lepkibasu leite USA gi damakta phongna thoraktuna yawshin kibasu leite masigumlaba neutral oina leiriba country amada US gi maikaidagi pirakliba warning asini Matam kharagi mamangda US amasung Iran gi marakta chatharakliba negotiation asida Strait of Hormuz asi Iran gi maikaidagi kaidawnungda pithokningdabagi oiba khongthang adu hauji fawba leiribasini makoi gi oiba tonganba military gi oiba PGSA haiba group ama linkhatlaba matungda mafam asida chatkadariba jahaz asi monitor tawba hawbagi oiba khongthang fawba hawkre masida Iranian media singi maikaidagi phongdokpagi matungina Oman hairiba country asiga Iran ga pullaba matungda mafam asida chathok chasin tawriba jahazing asibu khusamnaduna check tawbinaba amasung punna thabak tawbinabagi oiba apamba adu lei haiduna Iranian media singi maikaidagi phongdokpadi leiki adubu Oman gi maikaidagi madu yai yade natragana official oiba mawong amakhakta maduda yawe haibagi oiba wafamsu amata phongdokhiba leite Iran gi side gi phongdokhiba wafam aduda Oman hairiba country asidi neutral oibinina matam kharagi oina negotiation chatharingai asida neutral oiba country amasi thamlaga maga pullaba matungda Strait of Hormuz asida nakal animaki yanaba mong amakhakta chathok chasin tawbagi oiba lambi ama semba pambagi planning su phongdokhibadi adumak leiki adubu hauji fawbagi oinadi Oman hairiba country asigi leiriba leingak amasu official singi maikaidagi Strait of Hormuz ta lakadoriba jahasing asida toll sing collect tawba asida Iran gi khusamnaduna makhoisu share lawgani haibagi oiba wafam natragana masida Iran tawriba asigumna makoina tawgani haibagi oiba wafamsing asi official oiba karigumba amata leitabana maram oidana hauji Trump ki maikaidagi pirakliba warning asi Iranian state media na phongdokhiba wafam adugi damakta karisu haijadaba Oman da onsil libra haibagi oiba wahang asini